Akasbani Imphal Nolilni Devi na pau pajari. Satellite transmitter hawkiba amur pelkon amom alang amasung laba apapangki transmitter hawjek active oidi amasung Botswana amadi Zimbabwe de lady. Pelkon chingasi Christmas season loidiba pawbadi mafamaduda leiraba yai haidi. Eko Tamilong pawmi dingbom kamay na hay atopa pelkon amom ahukoba adudi November 18 hawjik pawba lengdana Somalia gi Horn of Africa de lady. Mangonda hapkiba transmitter active oidi adubo mapam lengdaba sina mangonda karigumba khara thoklumgadra haibagi nungnang paledi. Tripura sin thubada nadingai da mangjongno nangak thok hobagi thorang hena kankhatanaba anobas ke Mukhyamantri Niramai Arogya Abhiyan yumchakaitha numita Agartala da Tripura ki Mukhyamantri Dr. Manik Saha na hodokre. Agartala ki Pragya Bhavan da pangthokpa thoram amada wangang bada Mukhyamantri na hai khongjang asiki pandam di puna honamina tuna amachung mission amagi mawongda miyam gi mihuching saruk ya tuna sada sama mai pakhanna bahonabani. Launa ganda palaina na nabagi sang hengalakle haina palladuna miyam punna khangminaba matam chana laina khangdokpa amasung punsi mai hongdokpagi tangai fadabale haina Mukhyamantri na panki. Rail Mantri asini Vaishno na hairi Birarga Maharashtra gi Palghar ki manung chanba Boisarga samnaba kilometer ama makhairum sangba tunnel phangnuba ngambaga loinana Mumbai Ahmedabad Bullet Train project ta chauna mai pakpa ngamle. Maharashtra ki Palghar da high speed tunnel breakthrough program ga mari lenana video conference ki khutang da wangang bata Sri Vaishno na hai project asita ching da hutkadaba tunnel taret amasung samudra ki ising manung da legadaba tunnel ama yauri. Mantri na hai bullet train asi middle class miyang bidamak junaba mamalda tongba yabagi khudong chaba leiba transport makhal ama oirakani. Mantri na hai Bharat ki ahanba bullet train asi mathang sahi ki August 15 phawbagi manungda sem chaba loirakani. Sri Vaishno na hai आज बुलेट ट्रेन के प्रोजेक्ट में बहुत बड़ा एक माइलस्टोन अचीव हुआ है। ये एक टेक्नोलॉजिकल बहुत बड़ा अचीवमेंट। Petroleum amsung natural gas mantralay na hari domestic LPG mamal da khongba leite commercial LPG cylinder gi mamal lupa sa matara mato hengal le haina media ki section khara da phongna rakpadagi mantralay na wafam asi singdorakpani. Commercial LPG ki mamal di malemgi oiba LPG putok pusin amasung atay mari lenaba mamal singi matung ina lepani. Domestic consumer singbu ngak senaba domestic LPG kilogram 13.2 lumba cylinder amaki mamal lupa 550 rom oirabasu non PMEY consumer ki oina lupa 950 de phanghali aduga Pradhan Mantri Ujjwala Yojana gi makhada kanaba phanglaba singina lupa 950 de phangli. Department of Financial Services na hari mapalam da pozai thadok pahibasi Bharat ki semit loan gi yamna maru oiba yumbi ama oiri mapalam da pozai yon bana GDP ki sada kunma thoirom oiri amasung foreign exchange purakpagi sang chauna hingathali sel to mantralay na hai mapalam da pot thadopagi thabak toriba udyog singda mi million 95 hena hakting nana natraga nakoina na thabak piri MSME singna lebak sigi oina mapalam da thadok leba apunba posai gi sada 95 rom phanganduna seltungi phibam tangdu leitana lehenba amsung growth lehenba da mapung oiba thodang lodi mathang tagi amadagi pumnong noba first tech piwa hobaga loina na car singda know your vehicle KYB card piwa leblagani haina National Highways Authority of India na lauthokre. Road Transport amasung Highways Mantralay na hai thorangasi miyamgi khudong chaba hingat anaba amasung highway sizinariba singna card activation lab khraba matungda thengnaba khudong chadaba sing kokhanbani. Mapan Thoru Mantri Dr. S. Jaishankar na hari terrorism tagi masang ngakthok janaba Bharatna masagi hak sizinagani amasung kanagumba amattana Bharatbu masang ngakthok janaba honabada wangang bayaroi. Chennai dengasi Shastra lising ani kuntaru IIT Madras Techno Entertainment Fest thodopagi thoramda wangang bada Dr. Jaishankar na hai Bharatna masang ngakthok janaba honabada tangai phadaba thabak pumnamak tawpani. Uparashtrapati C.P. Radhakrishnan na hari Bharat ase inkumja lising ani 93 ki yamna mangoina na chakhotlaba lebak ama oiba ngamlakani. Uparashtrapati nangasi Chennai da Dr. MGR Educational and Research Institute University ki convocation da wangangki mangna hai Bharat asi atuba matamda malemgi ahum suba khwadigi chawba senit ol leba lebak oirakani Paulo jari